ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯁꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯉꯔꯥꯡꯇ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯇꯥꯡꯅ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, "ꯂꯥꯡꯂꯦꯟ, ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯁ, ꯍꯧꯒꯠꯂꯨꯃꯤ ꯅꯪꯕꯨ! ꯇꯥꯕ꯭ꯔꯣ ꯁꯤ? ꯍꯧꯒꯠꯂꯨ! ꯉꯔꯥꯡꯇ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ꯫ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯒꯤ ꯊꯕꯛ ꯈꯔꯗꯤ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯁꯣ ꯀꯩꯗꯧꯒꯦ?" ꯂꯥꯡꯂꯦꯟꯅ, "ꯀꯩꯅꯣ ꯇꯥ ꯆꯀꯠ ꯆꯀꯠ ꯍꯧꯗꯣꯔꯛꯀꯅꯨꯀꯣ꯫ ꯑꯩꯗꯤ ꯍꯧꯒꯠꯄ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯕꯨ ꯑꯩ ꯂꯧꯔꯝꯗꯥꯏꯗꯤ ꯀꯩ ꯍꯥꯏꯈꯤꯒꯦ? ꯑꯗꯨꯅ ꯑꯩꯗꯤ ꯇꯨꯝꯈꯤꯅꯤ." "ꯑꯁ, ꯉꯁꯤꯗꯤ ꯅꯪꯅ ꯊꯕꯛꯇꯨ ꯇꯧꯔꯣꯕ. ꯀꯣꯟꯅ ꯑꯩ ꯇꯧꯒꯦ ꯍꯥꯏꯕ." "ꯉꯝꯃꯔꯣꯏ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯆꯀꯠ ꯆꯀꯠ ꯁꯨꯝ ꯍꯧꯗꯣꯔꯛꯑꯗꯤꯅꯦ ꯑꯩꯗꯤ ꯂꯥꯎꯔꯛꯀꯗꯕꯅꯤ ꯌꯦꯡꯉꯨ, ꯄꯥꯕ ꯇꯥꯅꯕ꯫ ꯂꯧꯔꯝꯗꯥꯏꯗꯅ ꯅꯪꯅ ꯀꯩ ꯍꯥꯏꯔꯒ ꯂꯧꯕꯤꯈꯤꯒꯦ ꯑꯩꯁꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯋꯥ ꯑꯃ ꯍꯥꯏ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯏꯃꯥ ꯂꯥꯛꯄꯗꯅꯦ ꯏꯄꯥꯝꯗ ꯍꯟꯈꯤꯒꯗꯕꯅꯤ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯍꯦꯛ ꯍꯧꯗꯣꯔꯛꯑꯣꯕ, ꯑꯩ ꯆꯠꯈꯤꯒꯗꯕꯅꯤ ꯌꯦꯡꯉꯨ." "ꯁꯦ, ꯌꯥꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦꯕ. ꯇꯨꯝꯃꯨ. ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ. ꯅꯨꯡꯁꯤꯗꯅ. ꯁꯦ, ꯇꯨꯝꯃꯨ." ꯑꯇꯥꯡ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯡꯂꯦꯟꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯑꯇꯥꯡ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯌꯦꯡꯅꯕꯗ ꯑꯇꯥꯡꯅ ꯂꯥꯡꯂꯦꯟꯗꯒꯤ ꯆꯍꯤ ꯈꯔ ꯍꯜꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯇꯥꯡꯅ ꯂꯥꯡꯂꯦꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯑꯇꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯝ ꯇꯨ ꯁꯤꯠ ꯁꯦꯡꯂꯤ꯫ ꯑꯇꯥꯡꯅ, "ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯈꯩꯁꯦ ꯑꯩꯗꯧꯅ ꯂꯣꯏꯅ ꯇꯧꯅꯕ ꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯑꯩꯈꯛ ꯑꯣꯏꯖꯥꯠꯂꯣ? ꯇꯧꯔꯝꯅꯤꯗ ꯃꯣꯏꯁꯨ. ꯃꯥꯏ ꯅꯨꯄꯤ ꯅꯨꯡꯁꯤꯖꯕꯅꯤꯅ ꯃꯣꯏꯁꯨ ꯑꯩꯗꯧꯅ ꯇꯧꯔꯝꯗꯣꯏꯅꯤ. ꯊꯥꯏꯅ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯋꯥꯏ ꯇꯩ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯏꯄꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯈꯪꯉꯦ ꯍꯥꯏꯅꯈꯤꯕꯗꯣ. ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯛ ꯅꯠꯇꯦ ꯍꯥꯏꯕꯅꯤ. ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯁꯤꯗꯤ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ." ꯑꯁꯨꯝꯅ ꯑꯇꯥꯡ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯥꯡꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯂꯥꯡꯂꯦꯟꯕꯨ ꯍꯧꯗꯣꯛꯄ ꯆꯪꯉꯛꯑꯝꯃꯤ꯫ "ꯇꯥꯕ꯭ꯔꯣ ꯅꯨꯄꯤ? ꯅꯨꯄꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ? ꯍꯧꯒꯠꯂꯨꯁꯤ. ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ. ꯍꯧꯒꯠꯂꯨ. ꯑꯗꯨꯒ ꯆꯥꯛꯇꯨꯗꯤ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ. ꯄꯥꯕꯁꯨ ꯃꯧ ꯑꯅꯧꯕꯤꯒꯤ ꯈꯨꯠ ꯌꯦꯡꯅꯤꯡꯉꯝꯅꯤ. ꯁꯤ, ꯇꯥꯕ꯭ꯔꯣ ꯃꯤ ꯅꯪꯕꯨ?" "ꯐꯥꯔꯣꯏ ꯇꯧꯔꯤ ꯅꯨꯄꯥꯅ. ꯅꯪꯅ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯜꯂꯣꯏ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯍꯧꯒꯠꯂꯣꯅ ꯁꯨꯝ ꯍꯧꯗꯣꯔꯛꯏꯁꯦ? ꯍꯥ? ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯍꯣꯔꯦꯟ ꯏꯃꯥ ꯂꯥꯛꯄꯗ ꯍꯟꯈ꯭ꯔꯅꯤ. ꯉꯝꯃꯔꯣꯏ ꯑꯩ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯕ. ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ. ꯍꯅꯨꯕꯥ, ꯅꯪꯅ ꯑꯩ ꯂꯨꯅ ꯇꯧꯕꯤꯅꯦ ꯍꯥꯏꯕꯗꯩ ꯑꯩꯁꯦ ꯅꯇꯨꯡ ꯏꯟꯅꯔꯛꯄꯅꯤ. ꯑꯗꯨꯒ ꯅꯪꯗꯤ ꯑꯩ ꯂꯨꯅ ꯇꯧꯗꯦ. ꯊꯕꯛ ꯇꯧ ꯍꯥꯏ." "ꯂꯥꯡꯂꯦꯟ, ꯁꯤ ꯌꯥꯗꯕꯩꯅꯤꯕ. ꯉꯁꯤꯗꯤ ꯃꯧ ꯑꯅꯧꯕꯤꯒꯤ ꯈꯨꯠ ꯌꯦꯡꯗꯧꯕꯅꯤꯕ. ꯉꯔꯥꯡꯇ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ. ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯕ ꯄꯥꯕꯅ ꯈꯪꯈ꯭ꯔꯗꯤ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯗꯣꯏꯅꯣ? ꯅꯪꯁꯨ ꯈꯤꯇ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ?" "ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ. ꯑꯗꯨꯒ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩꯇꯦ ꯈꯪꯅ ꯍꯟꯖꯤꯟ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯔ ꯇꯥꯡ ꯅꯪꯒꯤꯁꯦ?" "ꯄꯦꯜꯂꯦꯍꯦ ꯑꯋꯣꯏꯕꯩ. ꯌꯨꯝ ꯄꯥꯜꯂꯒ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯉꯝꯅꯕ ꯇꯧꯖꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯂꯥꯜ. ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯕ ꯐꯪꯗ ꯑꯩꯅ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯁꯦꯕా ꯇꯧꯗꯧꯔꯤ. ꯍꯣ, ꯄꯦꯜꯂꯦ ꯑꯇꯥꯡ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ. ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯇꯊꯤꯅ ꯆꯩꯉꯥꯡ ꯇꯧꯕꯁꯨ ꯍꯦꯛꯃ ꯉꯝꯗꯦꯗꯣ." "ꯀꯩꯗꯧꯔꯒꯦ ꯇꯥ ꯑꯇꯥꯡ? ꯑꯩ ꯇꯨꯝꯃꯒꯦ. ꯇꯥ ꯑꯇꯥꯡꯅ ꯑꯗꯨꯝ ꯊꯣꯡꯉꯣ ꯍꯥꯏꯕꯅꯤ." "ꯂꯥꯡꯂꯦꯟ, ꯁꯤ ꯉꯁꯤꯒꯤꯗꯤ ꯍꯧꯒꯠꯂꯣꯕ. ꯑꯩ ꯆꯥꯛ ꯊꯣꯡꯕꯗꯣ ꯅꯪꯁꯨ ꯍꯌꯧꯅꯕ ꯌꯦꯡꯍꯧꯕꯗꯤ ꯌꯥꯏꯗꯅ." "ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯔꯦ. ꯑꯩ ꯌꯨꯝ ꯍꯟꯖꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯀꯞꯂꯝꯃꯤ꯫ "ꯍꯩꯃ, ꯂꯥꯡꯂꯦꯟ, ꯁꯤ ꯇꯣꯛꯑꯣꯕ. ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯁꯥꯎꯔꯅꯣꯕ. ꯑꯩꯅꯗꯤ ꯅꯪꯁꯨ ꯍꯩꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯕꯅꯤ. ꯑꯩꯁꯨ ꯅꯪꯅꯒ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡ ꯇꯧꯕꯅꯦꯕ. ꯌꯥꯔꯤꯁꯤ, ꯑꯩ ꯊꯣꯡꯂꯒꯦ." "ꯌꯥꯔꯦ, ꯅꯇꯥ ꯇꯧꯔꯅꯨ. ꯍꯧꯖꯤꯛꯇꯤ ꯅꯈꯨꯠ ꯆꯜꯂꯕꯅꯤꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯇꯥ ꯇꯥꯡꯅ ꯀꯩꯒꯨꯝꯕ ꯏꯐꯝꯗ ꯇꯊꯤꯕ ꯃꯤꯔꯥꯏꯕ ꯇꯧꯔꯕ ꯎꯕꯗ ꯑꯩꯗꯤ ꯏꯄꯥꯝ ꯍꯟꯈꯤꯅꯤ." "ꯐꯔꯦ, ꯇꯨꯝꯂꯣ. ꯄꯥꯕꯅ ꯍꯪꯉꯛꯑꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯈꯨꯝꯃꯨꯀꯣ." ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯁꯣꯟꯖꯩ꯫ ꯄꯦꯜꯂꯕꯅꯤꯍꯦ ꯑꯇꯥꯡ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫
ꯃꯤꯡꯃꯛꯅ ꯑꯇꯥꯡ ꯀꯧꯁꯤꯜꯂꯛꯇꯅ ꯅꯨꯄꯤ ꯐꯥꯎꯕ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯑꯉꯥꯡ ꯑꯃꯈꯛ ꯇꯥꯡꯅ ꯐꯪꯖꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯁꯦ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯗꯣꯔꯤ꯫ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯁꯥꯎꯔꯨꯕꯁꯨ ꯍꯦꯛ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯥꯡꯂꯦꯟꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯑꯇꯥꯡꯅ ꯇꯧꯔꯝꯃꯤ꯫ ꯑꯇꯥꯡꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯄꯥ ꯃꯆꯥ ꯈꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕꯅꯤ꯫ ꯑꯇꯥꯡ ꯅꯨꯄꯤꯗ ꯍꯥꯟꯅ ꯌꯦꯡꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯇꯥꯡꯅ ꯂꯥꯡꯂꯦꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯌꯥꯅꯗꯨꯅ ꯉꯁꯤꯗꯤ ꯑꯇꯥꯡ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯄꯟꯊꯨꯡ ꯌꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯇꯥꯡꯅ ꯂꯥꯡꯂꯦꯟꯗꯒꯤ ꯆꯍꯤ ꯈꯔ ꯈꯖꯤꯛ ꯍꯟꯕꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯈꯩ ꯑꯇꯥꯡꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯑꯣꯡꯗꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯊꯕꯛ ꯄꯨꯝꯕ ꯑꯇꯥꯡꯅ ꯇꯧꯕ꯫ ꯃꯁꯤ ꯃꯇꯧ ꯍꯥꯏꯔꯨꯔꯒꯅ ꯂꯥꯡꯂꯦꯟꯅ ꯑꯣꯟꯖꯤꯟꯗꯨꯅ ꯏꯁꯧ ꯍꯦꯛꯇ ꯇꯧꯗꯨꯅ ꯃꯄꯥꯝ ꯆꯠꯈ꯭ꯔꯅꯤ ꯍꯦꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯑꯇꯥꯡꯅ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯇꯥꯡꯅ "ꯑꯣ ꯂꯥꯡꯂꯦꯟ, ꯑꯣ ꯑꯩꯒꯤ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" ꯂꯥꯡꯂꯦꯟꯅ "ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯨꯄꯥ? ꯅꯪꯕꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦꯅꯦ?" "ꯑꯗꯨꯕꯨꯔꯣ, ꯑꯩꯗꯤ ꯌꯦꯟ ꯅꯞ ꯅꯞ ꯂꯥꯎꯅ ꯉꯧꯕꯗꯣ ꯑꯗꯨ ꯆꯥꯅꯤꯡꯉꯤ." "ꯑꯗꯨꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯆꯥꯁꯤ꯫ ꯍꯧꯖꯤꯛ ꯑꯌꯨꯛꯇꯤ ꯌꯥꯔꯔꯣꯏ꯫ ꯑꯩ ꯆꯥꯛ ꯊꯣꯡꯉꯝꯃꯒ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯔꯣই꯫ ꯑꯆꯝꯕ ꯑꯃ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ, ꯌꯥꯔꯕꯣ?" "ꯈꯪꯗꯦ ꯑꯝꯇ. ꯍꯪꯁꯨ ꯍꯪꯉꯤ ꯑꯗꯨꯒ ꯄꯤꯁꯨ ꯄꯤꯖꯗꯦ. ꯌꯥꯔꯦ, ꯅꯪ ꯑꯄꯥꯝꯕ ꯊꯣꯡ." "ꯁꯥꯎꯅꯨꯁꯤ, ꯍꯣꯔꯦꯟ ꯄꯤꯖꯗꯣꯏꯅꯦꯕ. ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦꯀꯣ." "ꯑꯩ ꯆꯠꯊꯣꯛꯈ꯭ꯔꯁꯨ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯄꯥꯕꯅ ꯉꯥꯡ-ꯁꯛꯄꯗ ꯅꯆꯤꯟ ꯈꯨꯝꯒꯅꯨꯀꯣ." ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯇꯣꯝꯆꯧꯅ "ꯍꯩ ꯑꯇꯥꯡ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯍꯦ? ꯑꯙꯥ ꯃꯣꯔꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯥꯏ ꯋꯥꯅꯦ." "ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯈꯣꯟꯗꯥꯁꯦ ꯑꯃꯨꯛ ꯍꯧꯔꯤ. ꯄꯦꯜꯂꯕꯅꯤꯍꯦ." "ꯇꯨ, ꯅꯣꯏ ꯅꯄꯥ ꯍꯅꯨꯕꯁꯤꯒꯤ ꯈꯣꯟꯗꯥꯁꯤ ꯌꯦꯡꯉꯨ. ꯅꯪ ꯆꯠꯈ꯭ꯔꯀꯥꯟꯗꯅ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯗꯣꯏꯅꯤ. ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯆꯠꯂꯤꯁꯦ, ꯈꯪꯕ꯭ꯔꯥ?" "ꯌꯥꯔꯤꯁꯦ, ꯑꯍꯜꯒ ꯑꯣꯟꯖꯤꯟꯅꯔꯒ ꯆꯤꯟ ꯈꯨꯝꯒꯅꯨꯀꯣ. ꯑꯩ ꯊꯣꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯀꯩ ꯍꯥꯏꯒꯦ ꯄꯥꯕ? ꯑꯩꯅ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯄꯥꯕꯗ? ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕꯅꯤ." "ꯑꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯧ, ꯅꯪꯁꯦ ꯊꯥꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯁꯝꯒꯗꯣ ꯇꯥꯡꯂꯤ ꯍꯧꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯡꯅꯁꯨ ꯐꯪꯖꯩ ꯍꯥꯏꯗꯅ ꯑꯇꯥꯡ ꯀꯧꯔꯨꯕꯒꯤ ꯑꯣꯏꯕ ꯇꯥꯔꯦꯀꯣ. ꯅꯨꯄꯤ ꯑꯃꯈꯛ ꯇꯔꯛ ꯐꯪꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯣꯔꯥꯗ ꯐꯝꯃꯤꯁꯦ. ꯏꯄꯥꯅ ꯐꯅ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯅꯗꯤ ꯑꯗꯨꯃꯛ ꯅꯪꯁꯤ ꯑꯙꯥꯅꯤ ꯈꯪꯅꯔꯕꯅꯤ. ꯑꯗꯨꯅ ꯍꯥꯏꯔꯁꯨ ꯍꯥꯏꯗ꯭ꯔꯁꯨ ꯆꯞ ꯃꯥꯟꯅꯔꯤ. ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ. ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯁꯥꯃꯨ ꯃꯊꯨꯟ ꯄꯦꯅꯥ ꯈꯣꯡꯕ ꯇꯥꯔꯅꯤ ꯅꯪꯒꯤ ꯂꯝꯆꯠꯇꯨꯗꯤ." "ꯑꯁ, ꯄꯦꯜꯂꯦꯍꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕ. ꯑꯗꯣ ꯑꯩ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯏꯄꯥꯅ ꯀꯧꯕꯒ ꯌꯥꯗꯕ꯭ꯔꯣ?" "ꯑꯣ ꯌꯥꯏꯌꯦ. ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯪꯕꯅꯤꯕ. ꯑꯁ, ꯇꯜꯂꯤꯗ ꯑꯩꯈꯣꯏ ꯄꯥꯕꯁꯤ. ꯑꯇꯥꯡ, ꯏꯄꯥꯗꯤ ꯏꯆꯥꯒꯤ ꯌꯨꯝꯕꯥꯟꯁꯦ ꯌꯦꯡꯕ ꯉꯝꯗꯦꯅꯦꯍꯦ. ꯑꯣꯟꯅ ꯇꯩꯅꯕ ꯌꯨꯝꯕꯥꯟ ꯑꯁꯤꯗ ꯏꯄꯥ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤ ꯍꯥꯏꯕ ꯏꯄꯥ ꯈꯪꯗꯦ. ꯏꯄꯥꯅ ꯂꯩꯔꯤꯉꯩ ꯃꯄꯨꯡ ꯐꯥꯕ ꯌꯨꯝꯕꯥꯟ ꯑꯗꯨ ꯏꯄꯥ ꯌꯦꯡꯕ ꯄꯥꯝꯃꯤꯅꯦꯍꯦ. ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯈꯤꯒꯅꯤ? ꯅꯨꯄꯤ ꯍꯥꯏꯁꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯤ. ꯋꯥꯈꯜ ꯇꯥꯍꯟꯕ ꯇꯥꯍꯟꯗꯕ ꯅꯨꯄꯥꯒꯤ ꯈꯨꯠꯇꯁꯨ ꯂꯩ. ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯏ ꯍꯥꯏꯗꯅ ꯃꯥꯅ ꯉꯝꯅ ꯆꯠꯂꯕꯗꯤ ꯅꯊꯛ ꯀꯥꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ. ꯅꯨꯄꯤꯒꯤ ꯈꯨꯠꯇꯁꯨ ꯏꯃꯨꯡ ꯑꯃ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯟꯒꯦ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ. ꯑꯗꯨꯅ ꯅꯄꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯛꯎ, ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯍꯥꯏꯕꯁꯤꯗ ꯂꯩ. ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯀꯗꯕꯅꯤ. ꯂꯩꯁꯥꯔꯤꯉꯩ ꯄꯪꯇꯧ ꯇꯧꯔꯛꯄꯗꯣ ꯃꯧ ꯑꯣꯏꯔ ꯃꯇꯨꯡꯁꯤꯗ ꯄꯪꯇꯧ ꯇꯧꯕ ꯌꯥꯍꯜꯂꯤꯕ ꯃꯄꯨꯔꯣꯏꯕ ꯅꯪꯁꯨ ꯆꯩ ꯂꯩꯀꯣ. ꯃꯧ ꯑꯁꯤꯅ ꯁꯣꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅꯣ ꯆꯦꯟꯊꯗꯧꯔꯤꯕ. ꯁꯥꯒꯩ ꯄꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ ꯅꯪ." "ꯈꯪꯉꯤꯕ ꯄꯥꯕ ꯑꯩꯁꯨ. ꯑꯗꯨꯗ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯀꯣꯟꯅ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯦ ꯑꯩꯅ. ꯑꯉꯥꯡꯅ ꯊꯥꯡꯅ ꯊꯤꯜꯂꯁꯨ ꯃꯤ ꯁꯤꯕꯅꯤꯀꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ. ꯉꯜꯂꯤꯉꯩ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯔꯛꯁꯤ. ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯋꯥꯔꯛꯄ ꯌꯥꯗꯕ ꯃꯇꯥꯡ ꯌꯧꯈꯤꯒꯅꯤ. ꯑꯣꯏꯁꯦ, ꯀꯔꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯗꯣ ꯈꯟꯅꯔꯁꯤ. ꯑꯗꯣ ꯄꯥꯕ, ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ. ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯉꯨꯈꯤꯒꯦ." "ꯊꯣꯡꯉꯨꯔꯣ. ꯅꯨꯄꯤ ꯃꯨꯛ ꯁꯥ, ꯅꯨꯄꯥ ꯃꯨꯛ ꯁꯥ. ꯇꯧꯔꯣ.
Baba, yam hongnuda. Baba su thaina ima hokdokpa tamandadana. Chupa tarina ahing hogalla thabak loi tawramido. Ai khangiko baba. Hai, papi ki anga. Adudi nongalamdaiduda. Namadu mikap thokthaba tawbirubani. Aidi nongmakhakni. Aduga nangna numit khudingi tawba khanglabra. Ibani changdamnarakaduko yamna khitnai. Hoi, mi amu oibagi mateng pangtok pangsin haibasina makhal amani. Aduga nangi nawongduna adhamara haiduni ko. As, yarida baba. Aida sanjakragi. Asumna, atangna chak ising loiramduna thabak suba amuk chatkirami. Langlen madi imong asigi karisu tawba natti. Yahaw thengna hogatuna mapuroibana thonglamliba chak adu chaduna lukha ka amata phengdana namjenduna thanamlaga lekai koiba amuk chatkini. Langlena, as, tumbasi su tumjen malnadi waba chani ko. Pongbu kaya takrasano, chak sulami. Kain changbu thongba chana. Asi haiduna langlen, machin maya singdana chakum changakduna. Karin chang thonggi haini yengba changa ami. Tauriba matawadu makuiba ngotom chawna uraduna. Ha imau, karino nangna tauribado, ha? Kay daurage ay na? Ay, nangna chinaya singlabra, ha? Nayong pani haibada makhangba. Kari tawba yadi na karimda takpinagtabra nang. Nachanupa hanubado na aise, pabiba ni, pabiba. Mitkakpada ngairiba ibu mana laubiri. Aduna ay karimda khangde. Jinchengdrasu chaksaba yay kaino. Bema, yum masida nupina tantani. Aduna yum masi, ningthina panab, nang niyang singadaban. Ipadi imawgi na wong na tawasi pamdi. Yum mamagi maw oidani haidana laklabadi. Yum masigi yumburimbi oina layba iku na pami. Nanggi hainabili chajat pumba thadokduna. Anopa punchi amani khanduna. Maw amo oibagi thodang ato. Laurak pamikup aduna kuna khaurang na ngairi ko. Yum panba haibasi. Ture lengoidagi hena kuppi hainaribada. Aduna imaw gyan tao ko. Naku amadi napuroibada. Bebhar layna ngang sakpa. Koidrini haiduna bebar yaudaba. Ikudi pamdi. Nolop na jatkadabani ko. Ngasi imaw na tauribado. Naku na pamdi. Matung taura na ko imaw ibema. Asi haiduna dom chawthoki. Masigi hanubasina kaiday uroy na haibanida. Kay no mana hairamliba mayamduna. As, khangjate dai. Chaklami. Chinamukta singdokhi. Asi haiduna langle, machin maya singdokpa loiraduna. Chak ising chathoklaba matung. Mana charamba kon aduna, kon phingbamda thanamduna. Laikai mache thambal hoidala ami. Che thambal, tabro. Hoi che thambal. As, kanano laibasina. Nungthil pobobsida. Kanano aibu kaurise. Lai ko ijalo. Aibu khunggadru tawsibo. Ho, tari. Kaidaurage ije, adok kuina kaubaga tadribatubo. Haima, langlen, nangoidya. Aidi bapu oyudri. Aduda nungthil pobob asida ay kaurisi. Lai oijatlan kallurabani ni idea. Is, ije ki wakalsidi. Ado ije, ije ngambidudi la aroidra. Khangde ni la kadra la oidra haibo. Ado, ngayhak layraga moidi hek jatlurasi. Hoi ije. Mi sudradi wari sabasya. Hekta nungaiti. Hoini, adubudi chumba. Tanja asida ngambi masula ami. Langlena. Haima, achangba migi wari sanaba yade haiduni. Ngambina. Kaidorage langlen. Achangba migi wari sanaba yade haridubo. Nakhoi se ayaudrikanda aigi wari sanaramba malida. Sanaramini. Ichi laktrena. Horen laktradi. Ichi hoida chalusena hainaramini. Aduga ichi lakpana hali. Oh, adugi oire. Ado, singju sasina awathabise. Aikhoigi thangnabadudagi hairamdabi thegla ine. Thambana. Haima, sidi onthokna hauranida. Makhoi ahum surabada wari amadagi amadani sanariba. Ngambina. Nungsidabase. Nungside ko onthokna. Thambana. Kaidauragi. Kana amuk nungsidragi. Kana oini. Aikhoi mau atomido natradi. Mau aphabi sanabu honabada wajarabani. Wajaraba. Mani makuna khara yari na marola mo usitrip. Nungsidaba haisya. Onthok na nungsikidri. Iwamu ki saktamak ni. Thambana. Adui hairuradi. Aigi yumban chini hina nungaikri. Iwa phangi aina hai khayaido.
mau phangi itomtan inem iku phangi machanupi gi manakta leikredo thamba leisia ining tamni yum sida leksa tamjari ngambina naraibak thamba chatpi lairangdo nangni nang aikhoi langlen chu yabanida atangna loina tawbani karim hek tawhalamoida hoi che karim tabudi tawdi adu oiresu ikune na malaido yam ngangi mau amoiradi mau amagi lichat chadu chatluna aduga aina ngasai chinching da bi chakchang sang madasu ikuna ukibadagi ngangai ngambina ibema adumaina de khoi tawde ko chaksang du dabu nachinaya sing da bi changladi nganglak patabani kaino khangsu khangdana idea aduini yarisi angangoi tawini adu langle nawa du yam phaiko aduna nawa ne yana bachal hanubadudi hayeng sini hangchit chini khangdrabani aduna ot khayu ngambina tawgadabani ngammi kai ot kadabani makhoi siri makhoi ki da khanbani aikhoina tawbiriba singdi makhoina kaisu khangoi aikhoisia makhoina mitop amagumna khali makhoi gi machaningol singbuna machadawna khanba as khangde dai khoidawsia pangsauna sauni ningol ma yawbudusu mau atombi gi manak changsinduna juja nungsi namana nari ai moisi ubada langlena adu iche aikhoi ikudi phai adugi hairedi aina thabak haitaba sigin ikuna hairisina ngambina he apangbi toksinari khangaba thaina ki halgi hongnabi ta tawribani tawriba khangre dai ngambina hairibasini aina ahalga kolun chakado matom tapi chakho nawaga nanga tongan hik chathu koi do jarani ki nawa phangi nangna haini khayai adugi saruk hin nangna haibi yanaba kesinna tan sumdadu khangaba ichi sini hek haidora pasima asumna langle matam ayambada mauchana da bisinga punduna laitho ami mau ani asisu langle na takpi tambi bagi mahud yum kaina bawari naktani sariba asumna namidang wai matam yausilaklabada langlen mayumda halaklami tomchawna himawi bema nangbu kadai chatluribano kaigino babana aina chatpa sukyam banaribase kai thuen tawju saino nupi nangna mamna thengna hanjilakpasi ikodi pangde aduga hing makhaidi nangna charamba lukhak namjinduna thambadu tawgana phingdo amangba pot namjinduna thamba tawhaidi ho phatte hairadi babana kok phingdo poi tawgi ayam ngaidreso kaino khangdib babasu thabang mating pangbu yai kaino thibong khara chaido aigi dupana sel talaga charibane haibasi kautaba phai adune imungi thabakse babana su khara de tawbam thokpani sidi amana amagi mating pangnabani yai kaino aduna imungi wailam da sinbase babana khara tawbiru namaude hakjangamde hipcharukhige asi hairamduna langle imungda changki tomchau ngasidi mathwai khara khajik nungai jaramde manadi mamau asibu machaningol dauna khanjabani adugi sumathakta mamau bu chaithang tawduna ngangbagi mahut soirakpa matamda si phai phatte haiba khakni aduga ngasi mamongna hairamliba amadi mamongna khalamliba matau asida tomchau nungai daba haido oiri atangna baba kaidorgi sumangshida mangduna leiribaduba ha aiba kaishu dawdida lau jangsi baba chaklama mani nucha thonglegi ngasai namongna yen cha chaibani aina baba chadabaduda ngaoina leirabani hey kaidobagi leireibano imongna chaningbuda adumak leibiyo yadabro masigi nupise chamankhreда baba chabada dawle kamai tawdoino khangde atang ai angang ama laurudana puktang tangdorba khangde chang waramani chasu lao babasu changasi ipang hekta hangchit langaukhige hoi baba adudai chagamta thongkhige asum tawna ai hakki matom atang chak thongba loiraduna charami langlena kaino yen thong cha sairaga nga thongisi kaigino haibani nanggi yendu chamankhre ngasidi nga se dum char baba yen chadabani na punna chaba yaba haidana nga se charasena leirabani charo ngasidi adum pepe ngangle is aini yen chage hairaga kanana nga leiro haige haibanida baba gidi kainom thangbu yai aidi ai yendu chadaba yade tomchawna
ꯍꯩ ꯑꯗꯥ ꯃꯊꯪꯗꯒꯤꯗꯤ ꯌꯨꯝꯁꯤꯗ ꯉꯥ ꯂꯩꯔꯛꯑꯅꯨꯀꯣ ꯏꯃꯧꯅ ꯆꯥꯅꯤꯡꯕ ꯈꯛ ꯂꯩꯔꯒ ꯊꯣꯡꯕꯤꯌꯨ ꯏꯄꯥꯗꯤ ꯆꯥꯔꯁꯨ ꯌꯥꯏ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯏꯄꯥꯒꯤ ꯈꯜꯂꯒ ꯀꯔꯤꯝꯇ ꯂꯩꯔꯛꯑꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯀꯣꯊꯗꯨꯅ ꯆꯥꯕ ꯍꯧꯔꯝꯂꯕ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯇꯥꯡ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯆꯥꯛꯁꯤ ꯂꯣꯏꯅ ꯆꯥꯊꯣꯛꯎ ꯍꯥꯎꯇ꯭ꯔꯕꯣ ꯌꯥꯔꯦ ꯏꯄꯥ ꯋꯣꯛꯂꯦ ꯅꯈꯣꯏ ꯆꯥꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯆꯧ ꯊꯣꯛꯈꯤꯔꯝꯃꯤ ꯑꯇꯥꯡ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ ꯕꯥꯕꯥ ꯕꯥꯕꯥ ꯌꯥꯔꯦꯍꯦ ꯈꯔ ꯀꯧꯔꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯀꯧꯔ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯆꯥꯎ ꯂꯥꯡꯂꯦꯟ ꯅꯪ ꯕꯥꯕꯥꯕꯨ ꯂꯨꯅ ꯇꯧꯀꯣ ꯆꯥꯔꯤ ꯊꯛꯏꯀꯥꯟꯁꯤꯗꯅꯦ ꯄꯦ ꯄꯦ ꯉꯥꯡꯂꯛꯀꯅꯨꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ ꯑꯇꯥꯡ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯤꯀꯥꯟꯗ ꯂꯥꯡꯂꯦꯟ ꯆꯪꯉꯛꯇꯨꯅ ꯇꯥꯇꯥꯡ ꯀꯩꯗꯧꯔꯤꯅꯣ ꯍꯩꯃ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯟꯅ ꯍꯧꯒꯠꯂꯛꯏꯁꯤꯅ ꯅꯆꯤꯅꯦꯌꯥꯒ ꯁꯦꯡꯂꯕ ꯅꯪꯕꯣ ꯑꯩ ꯑꯗꯨꯝ ꯍꯧꯒꯠꯂꯤ ꯀꯩꯅꯣ ꯇꯥꯇꯥꯡꯅ ꯈꯪꯗꯕꯩꯅꯤ ꯁꯦꯡꯗ꯭ꯔꯦ ꯁꯦꯡꯉꯨꯔꯗꯕꯅꯤ ꯍꯩꯃ ꯑꯗꯨꯗꯤ ꯆꯤꯟ ꯁꯦꯡꯗꯣꯛꯎꯔꯣ ꯄꯥꯕ ꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯆꯤꯅꯦꯌꯥ ꯁꯦꯡꯂꯒ ꯑꯣꯏꯅ ꯆꯪꯉꯨꯀꯣ ꯆꯥꯛꯁꯪꯗ ꯅꯠꯇ꯭ꯔꯗꯤ ꯆꯪꯒꯅꯨ ꯑꯁ ꯇꯥꯇꯥꯡ ꯍꯧꯅꯦ ꯀꯩ ꯅꯨꯃꯤꯠꯅ ꯇꯧꯔꯛꯏꯁꯤꯅ ꯁꯤꯜ ꯈꯤꯇ ꯄꯤꯌꯣꯕ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯆꯠꯂꯝꯗꯥꯏꯗ ꯄꯤꯔꯝꯃꯒꯦ ꯑꯗꯣ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯥꯗ ꯑꯗꯨꯝ ꯆꯥꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯂꯥꯡꯂꯦ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯕꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯍꯟꯅꯤꯡꯉꯤ ꯄꯥꯕꯅꯁꯨ ꯅꯪꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯇꯧꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯄꯥꯕꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯈꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯉꯔꯥꯡ ꯎꯠꯈ꯭ꯔꯤꯕꯗꯣ ꯄꯥꯕ ꯅꯨꯡꯉꯥꯏꯔꯝꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯑꯩ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯤꯖꯒꯦ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯈꯛ ꯑꯣꯏꯍꯟꯕꯤꯌꯨ ꯅꯪꯅ ꯑꯁ ꯀꯩꯅꯣ ꯇꯥꯇꯥꯡ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩ ꯂꯧꯁꯤꯟꯕꯒ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯤꯟ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯇꯥꯡ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯑꯝꯃꯤ ꯕꯥꯕꯥ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯒꯤ ꯆꯥꯛꯇꯣ ꯀꯨꯞꯇꯨꯅ ꯁꯃꯨꯛꯇ ꯊꯅꯝꯃꯕꯅꯤ ꯅꯃꯧ ꯅꯨꯄꯤꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯝ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯍꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯅꯪꯁꯨ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯀꯨꯗ ꯀꯩꯁꯨ ꯍꯥꯏꯗ ꯆꯠꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯀꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩꯅ ꯆꯠꯄ ꯄꯥꯟꯅꯗꯅ ꯂꯩꯔꯣ ꯍꯅꯨꯕ ꯅꯪꯅ ꯁꯤꯒꯤꯒ ꯁꯤꯈ꯭ꯔꯣ ꯑꯩ ꯄꯥꯟꯅꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯆꯠꯈꯤꯔꯝꯃꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯕꯨ ꯀꯃꯥꯏ ꯇꯧꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯁꯦꯝꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩ ꯏꯕꯨꯡꯉꯣꯒ ꯇꯥꯟꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯕ ꯌꯥꯗꯦ ꯂꯥꯡꯂꯦꯟ ꯃꯄꯥꯝ ꯂꯝꯗꯝꯗ ꯌꯧꯔꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯅꯄꯪꯕꯤ ꯍꯣꯏ ꯏꯃꯥ ꯇꯥꯊꯣꯟꯅ ꯍꯥꯏ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣꯅꯦꯍꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯍꯣ ꯑꯩꯅꯦ ꯑꯩ ꯅꯪꯗꯤ ꯀꯩꯗꯧ ꯂꯥꯛꯏꯕ ꯕꯦꯝꯃ ꯅꯪ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯗ ꯑꯩꯅ ꯀꯩꯗꯧꯔꯕ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯏꯃꯥꯅ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯂꯥꯎ ꯂꯥꯎ ꯏꯃꯥꯒ ꯏꯪꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯆꯥꯛꯀ ꯆꯥꯔꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯒ ꯈꯔ ꯆꯥꯔꯨꯔꯁꯤ ꯏꯆꯥꯅ ꯄꯥꯝꯕ ꯌꯦꯟꯗꯨ ꯊꯣꯡꯂꯕꯅꯤ ꯉꯁꯤꯗꯤ ꯃꯪꯗ ꯅꯪ ꯎꯔꯝꯃꯤ ꯑꯗꯨꯅ ꯅꯪꯅ ꯄꯥꯝꯖꯕ ꯌꯦꯟꯁꯤ ꯍꯦꯛꯇ ꯊꯣꯡꯒꯦꯅ ꯊꯣꯡꯂꯕꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯃꯥ ꯃꯆꯥ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯍꯦꯟꯁꯥꯡ ꯊꯣꯡꯉꯝꯃꯒꯦ ꯅꯀꯨꯅ ꯄꯨꯔꯣꯏꯕꯒꯦ ꯑꯇꯥꯡꯗꯨꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯍꯜꯂꯨꯅꯦ ꯈꯔ ꯑꯁ ꯑꯩꯗꯤꯕ ꯃꯣꯏ ꯇꯥꯗꯣ ꯊꯕꯛ ꯑꯃꯨꯛ ꯂꯣꯏꯁꯤꯟ ꯊꯕꯛ ꯑꯃꯨꯛ ꯆꯠ ꯇꯧꯕꯗ ꯄꯣꯊꯥꯕꯒ ꯁꯪꯗꯦꯗ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯠꯇ꯭ꯔꯣ ꯅꯌꯨꯝ ꯄꯥꯅꯤꯅ ꯄꯥꯜꯂꯤꯗꯣ ꯌꯨꯝꯗꯨꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯊꯥꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯗꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯕꯨ ꯀꯩꯁꯨ ꯂꯩꯇ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯅꯀꯨꯕ ꯅꯈꯥ ꯊꯥꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯅꯪꯅ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗ ꯂꯣꯏꯅꯕꯗꯨ ꯇꯧꯒꯅꯨ ꯅꯀꯨ ꯑꯗꯨꯅ ꯅꯪꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯒꯨꯝ ꯈꯟꯖꯔꯤꯕꯅꯤ ꯃꯗꯨ ꯅꯪꯅ ꯈꯛ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯕꯨ ꯅꯪꯅ ꯅꯤꯡꯊꯤꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯅꯪꯅ ꯌꯨꯝ ꯑꯗꯨꯗ
ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯂꯩꯕ ꯄꯥꯝꯂꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯀꯪꯕ ꯉꯝꯂꯣꯏ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ. ꯏꯃꯥꯅ ꯏꯆꯥꯒꯤ ꯂꯤꯆꯠ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯑꯩꯁꯨ ꯏꯆꯥꯅ ꯑꯐꯕ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕꯗꯣ ꯄꯥꯝꯂꯤꯕꯅꯤ. ꯑꯗꯨꯅ ꯏꯆꯥꯒꯤ ꯄꯥꯎ ꯅꯃꯥ ꯑꯩꯅ ꯀꯨꯞꯅ ꯂꯧꯔꯤꯕꯅꯤ. ꯅꯪꯒꯤ ꯃꯧ ꯆꯟꯅꯗꯕꯤ ꯃꯅꯦ ꯃꯀꯨ ꯄꯤꯖꯅꯤꯡꯗꯕꯤꯁꯤꯡꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯨꯜꯂꯕꯗꯤ ꯅꯪ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦꯀꯣ. ꯌꯥꯔꯤꯕ ꯏꯃꯥ. ꯑꯁ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯝ ꯉꯥꯡꯉꯤ. ꯑꯩꯅꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ. ꯐꯔꯦ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ. ꯄꯥꯕ ꯊꯕꯛ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯣꯡꯃ ꯑꯩꯅ ꯐꯖꯅ ꯂꯥꯛꯑꯒꯦ. ꯍꯩ 이마나 하이리버도 까우거누고 ꯑꯩꯗꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨꯅꯦ ꯅꯪꯒꯤ ꯃꯤꯆꯪꯗ ꯈꯛ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯂꯥꯡꯂꯦꯟꯒꯤ ꯂꯤꯆꯠꯇꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯉꯁꯤꯁꯨ ꯑꯇꯥꯡ ꯂꯩꯇꯕ ꯃꯇꯝꯗ ꯉꯝꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯂꯥꯡꯂꯦꯟꯅ ꯈꯪꯗꯦꯗ ꯏꯆꯦꯅꯦ. ꯍꯅꯨꯕꯗꯣ ꯍꯦꯛ ꯎꯕꯗ ꯑꯩꯗꯤꯅꯦ ꯄꯪꯁꯥꯎꯗ ꯍꯦꯛ ꯁꯥꯎꯅꯤꯡꯉꯤ. ꯊꯝꯕꯥꯜꯅ ꯑꯩꯅ ꯍꯥꯏꯔꯦ ꯇꯣꯉꯥꯟ ꯍꯦꯛ ꯆꯥꯊꯣꯛꯑꯣꯅ. ꯉꯝꯕꯤꯅ ꯅꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯗꯤ ꯅꯀꯨꯗꯣ ꯃꯇꯣꯝꯇ ꯃꯁꯥꯒꯤ ꯆꯥꯛ ꯊꯣꯡꯕꯗꯒꯤ ꯀꯩꯗꯒꯤ ꯇꯧꯖꯈ꯭ꯔꯗꯧꯅꯤ. ꯆꯦꯡ ꯆꯥꯛ ꯅꯤꯔꯛꯑꯒꯅ ꯇꯣꯉꯥꯟ ꯆꯥꯅꯔꯕꯅꯤꯅ ꯅꯤꯔꯛꯀꯅꯨ. ꯉꯝꯅꯕ ꯁꯨꯔꯒ ꯆꯥꯎꯅ ꯍꯦꯛ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ. ꯍꯅꯨ ꯃꯃꯥꯅ ꯍꯤꯡꯒꯦꯅ ꯍꯤꯡꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯅꯤ ꯍꯥꯏꯒꯦ. ꯑꯇꯥꯡꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯆꯥꯛꯀꯗꯣ ꯍꯦꯛ ꯄꯤꯖꯔꯨꯅꯨ ꯍꯅꯨꯕꯗꯣ. ꯈꯪꯅꯤ ꯍꯅꯨꯕꯗꯣ. ꯁꯦꯡꯉꯤꯒ ꯃꯥꯡꯉꯤꯒ ꯌꯥꯝ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯅꯤꯕ. ꯏꯆꯦ ꯑꯅꯤꯗꯒꯤ ꯄꯔꯥ ꯑꯃ ꯇꯝꯂꯤ. ꯉꯁꯤꯗꯤ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯍꯜꯂꯛꯂꯝꯃꯤ. ꯌꯨꯝ ꯌꯧꯔꯕꯗ ꯍꯣ ꯕꯥꯕꯥ ꯀꯥꯏꯗ ꯂꯩꯒꯦ ꯕꯥꯕꯥ? ꯁꯤꯔꯕ ꯇꯥꯗ꯭ꯔꯤꯗꯨꯕꯣ? ꯍꯩ ꯀꯩꯗꯧꯔꯒꯦꯅ ꯍꯦꯃ ꯑꯣꯏꯕꯦꯝꯃ? ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯂꯣꯏꯁꯤꯟꯅ ꯇꯧꯔꯤꯅꯣ? ꯁꯠ ꯂꯣꯏꯁꯤꯜꯂꯨ. ꯁꯤ ꯐꯥꯎꯕ ꯀꯥꯟꯅꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯊꯤꯕꯣꯡ ꯄꯤꯖꯕꯒꯦ? ꯁꯠ ꯂꯣꯏꯁꯤꯜꯂꯨꯀꯣ ꯑꯩ ꯌꯦꯡꯗꯣꯏꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯃꯀꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯃꯥꯅ ꯑꯇꯥꯡ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯀꯨꯕꯨ ꯃꯈꯥꯒꯤ ꯑꯉꯥꯡꯗꯧꯅ ꯉꯥꯡꯅꯤꯡꯕꯗ ꯆꯩꯗꯨꯅ ꯂꯣꯏꯅꯔꯝꯃꯤ. ꯑꯇꯥꯡꯁꯨ ꯂꯪꯐꯩꯗ ꯆꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯆꯠꯄ ꯇꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯑꯇꯥꯡꯅ ꯂꯥꯡꯂꯦꯟ ꯄꯥꯕꯒ ꯅꯤꯡꯊꯤꯅꯔꯝꯃꯨꯀꯣ. ꯄꯥꯕꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯈꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ. 이마나 이부 타독도는 ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯄꯥꯕꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ ꯅꯧꯀꯣꯟꯕꯤꯔꯝꯈꯤꯕꯅꯤ. ꯑꯗꯨꯅ ꯅꯪꯅꯁꯨ ꯄꯥꯕꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯝꯃꯨꯀꯣ. ꯅꯪꯅ ꯈꯪꯗꯕ ꯍꯩꯇꯕ ꯌꯥꯎꯔꯕꯁꯨ ꯄꯥꯕꯗ ꯑꯗꯨꯝ ꯍꯪꯉꯨ. ꯐꯔꯦ ꯕꯥꯕꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ. ꯂꯥꯡꯂꯦꯟ ꯄꯥꯕꯒ ꯅꯤꯡꯊꯤꯅꯔꯝꯃꯨꯀꯣ. ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ. ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯏꯁꯣꯔ ꯃꯥꯕꯨ ꯊꯧꯅꯤꯖꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯊꯧꯅꯤꯌꯨꯀꯣ. ꯇꯥꯇꯥꯡ ꯐꯖꯅ ꯆꯠꯂꯨ. ꯑꯩ ꯄꯥꯕꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯒꯦ. ꯑꯁꯨꯝꯅ ꯑꯇꯥꯡ ꯆꯠꯈꯤꯔꯝꯃꯤ. ꯄꯥꯕꯥ ꯅꯆꯥꯅꯨꯄꯥꯁꯨ ꯂꯪꯐꯩ ꯆꯠꯈ꯭ꯔꯦ. ꯑꯗꯨꯅ ꯄꯥꯕꯁꯨ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯣꯉꯥꯟꯅ ꯆꯥꯔꯣ. ꯅꯃꯧ ꯑꯩꯗꯤ ꯍꯅꯨꯕ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯂꯣꯏ. ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯝꯇ ꯍꯪꯉꯛꯄ ꯌꯥꯔꯣꯏ. ꯉꯝꯅꯕ ꯆꯥꯒꯗꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯅꯆꯥꯅꯨꯄꯥꯗ ꯇꯝꯕ ꯌꯥꯔꯣꯏ ꯈꯪꯉꯕ? ꯆꯥꯛꯈꯨꯝ ꯈꯛꯅꯤ ꯇꯣꯉꯥꯟ ꯆꯥꯅꯗꯧꯕ. ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯕ ꯀꯩꯀꯩꯗꯤ ꯄꯥꯕꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ. ꯇꯊꯣꯠꯅ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ? ꯅꯪꯅ ꯃꯥꯏꯊꯣꯡ ꯃꯀꯥꯒ ꯂꯥꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ. ꯏꯃꯥꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕꯣ? ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯉꯁꯤꯁꯦ ꯇꯥ ꯑꯇꯥꯡꯗꯣ ꯂꯪꯐꯩꯗ ꯆꯠꯈꯤ. ꯏꯕꯨꯡꯉꯣ ꯂꯩꯇ꯭ꯔꯕꯗꯤ ꯆꯥꯛꯇꯤ ꯀꯃꯥꯏ ꯇꯧꯔꯦ? ꯀꯥꯏꯗꯩ ꯆꯥꯛꯅꯣ? ꯆꯥꯛ ꯑꯃꯗ ꯊꯣꯡꯗꯦ. ꯄꯥꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯎ ꯍꯥꯏꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ. ꯇꯊꯣꯠ ꯃꯊꯕꯥꯛ ꯈꯨꯕꯥꯛ ꯌꯩꯗꯨꯅ ꯍꯔꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ. ꯅꯃꯥ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯕ ꯋꯥ ꯂꯧꯗꯕ. ꯐꯩ ꯆꯠꯈ꯭ꯔꯁꯅꯨ. ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯅꯤ. ꯅꯪꯁꯨ ꯅꯪꯅ ꯉꯝꯅꯕ ꯂꯩꯈ꯭ꯔꯣ. ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯑꯅꯤ. ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯆꯥ ꯆꯦꯟꯊꯕ ꯃꯆꯥ. ꯆꯠꯂꯣ ꯅꯄꯨꯟꯁꯤꯗꯣ ꯆꯟꯅꯗꯕꯤ ꯃꯧꯁꯤꯡꯗꯨꯅ ꯅꯪꯒꯤ ꯀꯔꯤ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯌꯦ. ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯏꯃꯥꯒꯤ ꯏꯕꯦꯝ. ꯑꯩꯒꯤ ꯃꯤꯁꯦ ꯅꯠꯇꯅ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ. ꯉꯁꯤ ꯅꯪꯅ ꯅꯪꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯃꯈꯣꯏꯕꯨ ꯊꯥꯖꯔꯤꯕꯗꯣ ꯅꯪꯅ ꯁꯣꯏꯔꯛꯂꯕ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯌꯦ. ꯑꯩꯅꯗꯤ ꯅꯪꯒꯤ ꯁꯥꯖꯠ ꯂꯤꯆꯠꯄꯨ
ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯆꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯛꯂꯕ ꯑꯁ ꯀꯩꯅꯣ ꯈꯪꯗꯦꯕ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯒꯅꯅꯦ ꯐꯔꯦ ꯌꯨꯝꯁꯤꯗꯒ ꯅꯆꯥ ꯂꯥꯛꯆꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯆꯠꯈꯤꯔꯝꯃꯤ ꯇꯊꯣꯠ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯑꯄꯪꯕꯤ ꯏꯆꯥ ꯑꯁꯤꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯟꯕꯤꯌꯨꯀꯣ ꯂꯥꯡꯂꯦꯟꯅ ꯏꯃꯥꯅ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕ ꯐꯩ ꯆꯠꯄꯤꯔꯣ ꯍꯅꯨꯕꯗꯨꯅ ꯃꯔꯨꯞ ꯑꯣꯏꯔꯒ ꯑꯩꯁꯦ ꯏꯃꯥꯁꯤꯅ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯃꯤꯇꯣꯞ ꯑꯃꯗꯧꯅ ꯈꯜꯂꯕ ꯈꯪꯒꯅꯤ ꯃꯗꯨꯒꯤ ꯍꯅꯨꯕꯗꯣ ꯂꯥꯡꯂꯦꯟ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯋꯥꯈꯜ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯃꯀꯨꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯀꯨꯕꯨ ꯂꯥꯛꯇꯅ ꯀꯧꯔꯝꯃꯤ ꯄꯥꯕꯥ ꯄꯥꯕꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯣ ꯄꯥꯕꯥ ꯁꯤꯔꯕ꯭ꯔꯣ ꯁꯤꯕꯨ ꯁꯤꯔꯕꯗꯤ ꯐꯔꯦ ꯌꯦꯠꯄꯤꯗꯅꯕ ꯀꯩꯗꯧꯔꯦ ꯏꯃꯥ ꯑꯣꯏꯕꯦꯝꯃ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯏꯃꯥꯅ ꯐꯥꯎꯕ ꯅꯨꯡꯁꯤꯗ꯭ꯔꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪꯅ ꯁꯤꯒꯗꯧꯔꯤꯕꯁꯦ ꯁꯤꯒꯗꯕ ꯑꯣꯏꯔꯒꯅ ꯁꯤꯖꯈ꯭ꯔꯣ ꯍꯅꯨꯕ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯕꯨ ꯑꯣꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯁꯤꯖꯈ꯭ꯔꯣ ꯏꯃꯥ ꯑꯣꯏꯕꯦꯝꯃ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯗꯣ ꯑꯁꯨꯛ ꯀꯨꯏꯅ ꯃꯇꯝ ꯑꯁꯦ ꯅꯪꯕꯨ ꯑꯩꯅ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯗꯧꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯉꯥꯡꯕ ꯑꯉꯥꯡꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗꯤ ꯏꯀꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯅꯪꯒꯤꯗ ꯈꯥꯊꯥꯕ ꯑꯉꯥꯡ ꯅꯠꯇꯦ ꯅꯪꯒꯤ ꯏꯃꯥ ꯄꯥꯕ ꯄꯟꯗꯨꯅ ꯑꯩ ꯉꯥꯡꯅꯤꯡꯗꯦ ꯃꯈꯣꯏꯗꯤ ꯅꯪꯒꯤ ꯂꯤꯆꯠ ꯑꯗꯨꯝꯅ ꯇꯧꯗꯦ ꯃꯤꯗꯤ ꯃꯤ ꯑꯣꯏꯕ ꯋꯥꯈꯜꯅ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯈꯔꯒ ꯄꯨꯟꯈꯤꯕꯅ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯂꯕꯁꯨ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯄ ꯍꯥꯏꯗꯨ ꯌꯦꯡꯉꯨ ꯉꯁꯤꯗꯒꯤ ꯑꯩ ꯏꯃꯧꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯣꯏ ꯑꯩꯁꯨ ꯑꯩꯅ ꯉꯝꯅꯕ ꯂꯩꯈꯤꯒꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯅ ꯉꯝꯅꯕ ꯂꯩꯀꯣ ꯅꯊꯛ ꯊꯣꯡꯕ ꯑꯩꯕꯨ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ताꯛꯇꯨꯅ ꯅꯪꯕꯨ ꯑꯩꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯄꯥ ꯑꯃ ꯑꯣꯏꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯤ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯂꯥꯡꯂꯦꯟ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯇꯣꯝꯆꯧꯒꯤ ꯈꯨꯍꯥꯏ ꯑꯁꯤꯗ ꯈꯔ ꯈꯖꯤꯛ ꯀꯤꯕ ꯐꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯍꯥꯟꯅꯗꯧꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯗꯨꯗꯤ ꯇꯧꯔꯝꯗꯦ ꯍꯩꯇ ꯆꯥꯛ ꯊꯣꯡꯖꯗꯨꯅ ꯃꯇꯣꯝꯇ ꯆꯥꯔꯝꯃꯤ ꯍꯥꯎꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯁꯤꯗꯤ ꯀꯅꯝ ꯈꯔꯅ ꯍꯤꯟꯁꯥꯡꯅꯤꯅ ꯍꯥꯎꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ ꯇꯥꯡꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯕꯗꯣ ꯍꯥꯎꯕꯅꯤꯀꯣ ꯑꯩꯅ ꯇꯧꯔꯨꯔꯤꯕꯁꯤꯡꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯕꯁꯨ ꯏꯆꯤꯟꯅ ꯊꯣꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯨ ꯍꯦꯛꯃ ꯉꯝꯗꯦ ꯃꯤꯅꯨꯡꯁꯤ ꯏꯔꯤꯛ ꯐꯪꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤ ꯏꯔꯤꯛ ꯑꯗꯨꯇꯕꯨ ꯈꯧꯔꯥꯡꯂꯛꯂꯤ ꯃꯄꯥꯟ ꯊꯣꯛꯅ ꯐꯨ ꯆꯩ ꯇꯧꯗꯨꯅ ꯋꯥꯔꯛꯇ꯭ꯔꯕꯁꯨ ꯄꯤꯔꯝꯕ ꯃꯤꯅꯨꯡꯁꯤ ꯏꯔꯤꯛ ꯂꯦꯞꯈ꯭ꯔꯕꯗ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯇꯞꯅ ꯈꯪꯖꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯕꯗꯤ ꯉꯝꯖꯗꯦ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯀꯨꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯝꯗꯦ ꯃꯀꯨꯁꯨ ꯃꯃꯧꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯋꯥꯈꯜ ꯊꯦꯟꯕ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯧꯒ ꯑꯣꯟꯖꯤꯟꯅꯔꯝꯗꯦ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥꯅ ꯇꯧꯖꯈꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯀꯨꯗ ꯀꯧꯉꯥꯡ ꯉꯝꯂꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗꯁꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯖꯔꯝꯗꯦ ꯍꯩꯇ ꯆꯥꯛ ꯊꯣꯡꯖꯗꯨꯅ ꯆꯥꯔꯝꯃꯤ ꯑꯌꯨꯛ ꯊꯣꯡꯈꯤꯕ ꯑꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯍꯥꯞꯆꯤꯟꯗꯨꯅ ꯁꯤꯗꯅꯕ ꯃꯑꯣꯡꯗ ꯂꯥꯡꯂꯦꯟ ꯂꯩꯔꯝꯃꯤ ꯋꯥꯈꯜ ꯈꯟꯖꯤꯟꯃꯟꯕ ꯑꯃꯗꯤ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯡꯂꯦꯟ ナꯗꯨꯅ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯉꯝꯕꯤ ꯏꯊꯥ ꯊꯥꯖꯗ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯉꯝꯕꯤꯅ ꯍꯩ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯩꯅꯣ ꯃꯤꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯊꯝꯕꯥꯜꯅ ꯃꯅꯨꯡꯗ ꯀꯣꯛ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯦ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯃꯅꯝꯁꯤꯗꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤꯅꯣ ꯏꯃꯨꯡ ꯋꯥꯏꯒ ꯑꯃꯠꯇ ꯇꯩꯗ꯭ꯔꯕꯣ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯀꯩꯗꯧꯔꯦ ꯅꯁꯥꯗꯨꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯪꯖꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯏꯋꯥ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯅ ꯏꯈꯥ ꯊꯥꯕ ꯑꯉꯥꯡꯒꯨꯝꯅ ꯂꯣꯏꯅꯈꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯈꯟꯕ ꯈꯨꯗꯤꯡ ꯑꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯩꯁꯦ ꯗꯟꯗꯤ ꯐꯪꯖꯔꯦ ꯑꯩ ꯀꯅꯥꯗꯁꯨ ꯇꯥꯏꯅꯔꯣꯏ ꯑꯩ ꯏꯁꯥꯅ ꯌꯥꯅ
ꯆꯨꯝꯃꯤ ꯈꯟꯅ ꯊꯥꯡꯖꯤꯟꯖꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯤ ꯑꯗꯨꯅ ꯏꯆꯦ ꯑꯅꯤꯗꯒꯤ ꯑꯩ ꯂꯥꯞꯅ ꯂꯩꯖꯈ꯭ꯔꯒꯦ ꯏꯆꯦ ꯑꯅꯤ ꯁꯨꯍꯟꯕꯤꯈ꯭ꯔꯣ ꯊꯝꯕꯥꯜꯅ ꯏꯁ ꯅꯪꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯇꯥꯟꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯄꯦꯇꯋꯥ ꯅꯋꯥꯕꯨ ꯈꯨꯗꯣꯝꯕꯤꯗ ꯊꯝꯂꯒ ꯑꯄꯣꯛꯄ ꯅꯄꯥꯒꯨꯝꯂꯕ ꯅꯀꯨꯗ ꯄꯥꯈꯣꯟ ꯁꯤꯕꯤ ꯇꯧꯉꯝꯕꯤ ꯐꯥꯎꯕꯤ ꯑꯩꯈꯣꯏꯁꯦ ꯅꯪ ꯀꯌꯥꯝ ꯄꯨꯟꯖꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯉꯝꯕꯤꯌꯥ ꯆꯠꯁꯤꯜꯂꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯉꯝꯗꯧꯔꯤ ꯀꯥꯁꯤꯗ ꯁꯤꯖꯍꯧꯔꯁꯅꯤꯃ ꯉꯝꯕꯤꯅ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡ ꯑꯩꯈꯣꯏꯁꯦ ꯐꯠꯇꯦ ꯍꯥꯏꯅꯤꯡꯂꯤꯕꯅꯤꯅꯦ ꯃꯥꯏꯁꯦ ꯀꯣꯏꯊꯣꯛꯁꯤꯟꯅꯗꯅ ꯏꯕꯦꯝꯃ ꯃꯤ ꯃꯃꯥꯡ ꯍꯥꯏꯁꯦ ꯃꯁꯥ ꯃꯁꯥꯗ ꯂꯩꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯋꯥꯖꯍꯧꯔꯣ ꯅꯁꯥꯅ ꯌꯥꯝꯅ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯅꯤ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯂꯩꯍꯧꯔꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯀꯌꯥꯗ ꯄꯤꯛꯂꯤꯕ ꯐꯩ ꯍꯥꯏꯔꯤꯈꯩ ꯍꯔꯥꯎꯕ ꯐꯠꯇꯦ ꯍꯥꯏꯔꯨꯔꯒꯅ ꯑꯣꯟꯖꯤꯟꯗꯨꯅ ꯍꯦꯛꯇ ꯃꯁꯥꯎꯕ ꯏꯃꯨꯡꯗ ꯇꯧꯅꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯣꯝꯆꯧꯁꯨ ꯇꯥꯔꯤꯕꯅꯤ ꯃꯒꯨ ꯏꯕꯨꯡꯉꯣꯁꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯃꯃꯧꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯝꯆꯧꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯠꯄꯨ ꯀꯧꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯁꯤꯜꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯇꯞꯅ ꯇꯞꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯈꯪꯂꯛꯈꯤ ꯐꯪꯗꯨꯅꯇ ꯂꯥꯛꯈꯤꯕ ꯃꯤꯅꯨꯡꯁꯤ ꯏꯔꯤꯛ ꯑꯗꯨꯅ ꯂꯦꯞꯈ꯭ꯔꯕꯗ ꯑꯍꯣꯡꯕ ꯀꯌꯥ ꯊꯦꯡꯅꯔꯛꯄꯗ ꯃꯤꯅꯨꯡꯁꯤ ꯏꯔꯤꯛ ꯑꯗꯨꯅ ꯍꯦꯟꯅ ꯃꯃꯜ ꯂꯩꯔꯝꯈꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕ ꯑꯗꯨꯅ ꯄꯨꯟꯁꯤꯕꯨ ꯃꯩꯔꯤꯂꯛꯇ ꯂꯩꯕꯒꯨꯝꯅꯁꯨ ꯐꯥꯎꯍꯜꯂꯛꯈꯤ ꯑꯐꯕ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ ꯃꯤ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯀꯥ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯨꯕꯅ ꯃꯇꯝ ꯈꯔ ꯂꯥꯡꯂꯦꯟ ꯏꯃꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯠꯂꯛꯈꯤ ꯂꯥꯡꯂꯦꯟ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯩꯇꯕ ꯑꯃꯗꯤ ꯃꯥ ꯑꯃ ꯃꯈꯣꯏꯒ ꯄꯨꯟꯗꯕꯗ ꯀꯔꯤꯒꯤ ꯃꯥ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯕꯤꯗꯦ ꯃꯥ ꯈꯛꯇꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯃꯥꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯆꯦꯛ ꯆꯦꯛꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯔꯤ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯂꯩ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯆꯗꯨꯅ ꯍꯩꯇꯕ ꯀꯌꯥ ꯃꯃꯥꯗ ꯇꯥꯛꯍꯟꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤ ꯃꯀꯨꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯍꯥꯏꯖꯔꯕꯗ ꯃꯀꯨꯅꯁꯨ ꯃꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯅ ꯉꯥꯛꯄꯤꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯇꯥꯡꯁꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯍꯣꯡꯕꯇꯅ ꯊꯜꯂꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯇꯥꯡꯗꯤ ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯤꯀꯨꯞꯇꯅ ꯄꯤꯛ ꯊꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ